Joint Action Committee against the brutal killing of two students Hizam Hemanjit Singh and Luang Bilin Thoingambi Hizam Baiku ki militants na Sangsilakpa Khongjang ki saruk ama oina ngasidagi laikai da Khuthang Chara Henbagi Khongjang Changshinba Houkhre Maheiroi Hizam Hemanjit amadi Luang Bilin Thoingambi Hizam anigi thawai yaudraba haksang yumgi miyoi sing de sinabio miyada sida senaba miyoi pumnamak phadune Cheirak Piyu Haina state asigi tongan mapham singda ngasidagi Changshinba Houkiba Khuthang Chara Henbagi Manung Channa Tera Tongbram Laikai Amadi Tagel Kolom Laikai gi Miyamna Khuthang Chara Henbagi Khongjang Changshinke Khuthang Chara Henbagi Khongjang aduda saruk yakibi Khongjang loisingna TOMTV da hai Maheiroi anigi mihat asida Chennai haiba miyoi mari CBI na phaduna Guwahati da pukhre Makhoi pharabanina angang ani adu makhoi na hatlaga kadai da phumkibano haiba soidana khanglamgani maramaduna athuba matamda CBI na Maheiroi anigi thawai yaudraba haksang recover tawduna yumgi miyoi singda aroiba mathau mangam pangthoknabagidamak sinabiyu loinana makhata na mihat asida senariba miyoi pumba phabiyo Angang anigi thawai yaudraba haksang yumgi miyoi singda sinadriba phauba Khuthang Chara Henbagi Khongjang asi handok loi haina phongdorakhe Kano CBI na pharaga pugre haire adu jo khoi makada matungda ba sum phabiraga phana puthopiraga ma ja chiche ko koi angang e dead body je CPBU ne haibine ba khoi na haje khoi panjam di smai leiya MLA manti mandol adigi sarkar loimak punjan biraga sigi angang ani sigi mak tak punjan biraga angang gi victim je amtam ma puthopina ba jona biuna ai Mayang imang sumai media ki thong ne haijage ba pharabani na achingnaba mi do pharabani na ngasagi ama magi sidabu phume bu harasu mayam na hainari basigi matung ina madudagi lokthoga saru machet ama to orsu yum mama mapa oibasin da sinabiragadi praja akhoi mayang isu apen bani haiba khongthang sida akhoi hojik achomba justice te puthokpidragadi akhoi Chara Henbagi Khongjang se hanba laitana changsan khine haina Khongjang loisingna thamjari Maheiroi ani gi asengba wayal fangalu haina sathakiba Khuthang Chara Henba Khongjang gi sarugama oina ngasi Imphal East District ki yumnam patlo thongkhong dasu Khuthang Chara Henbagi Khongjang Changshinkhre United Women Voluntary Association da sinduna pangthokiba Khuthang Chara Henbagi Khongjang aduda Manipur gi tunglam sat kalase Manipur dagi sinku ki narco terrorist sing maru fangna muthatlo linthoi ngambi amadi Hemanjit ki achumba wayal fangalu haina thaba placard kaya supai ke Khuthang Chara Henbagi da saruk yakiba amana phongdorakpada Khuthang Chara Henbagi Khongjang asi pali nairaga sathagane Maheiroi anigi asengba wayal phanghanna bagidamak changsilakpa Khongjang khudingmak saugatkani hainasu mahakna phongdokhe